Manipuri Digital Calendar 2023 yauba calendar asigidamakta aikoina Play Store changbiro aduga saida aikoina Manipuri Digital Calendar haina type tawbiro aduga search tawbiro masida Digi World Developer na puthokpa Manipuri Digital Calendar haiba ama yaure 2023 masida aikoina click tawbiro aduga masida aina already install tabuna maram oiraga open na yaure kayume install tawbidaba oiraga di install tawbiro aduga install tawba loirba matungda open tawbiro hauji open tawri loading tawri ngahtang di changi adugi matungda hauji thoglakibasi 2022 gi haibadi hauji ngasi tang 13 ngasi calendar se tholei adubu akoina hauji masidaida November gi date 1 food festival click tawbiro sidaida date 11/1/22 food festival add event akon event ama add tawli hai taragadi sidi add event nambi doini save tawbirani sidi event ama add tawkre asumna event add tawbagi khudung chaba amsu yauri December dole si hojik January 23 gi calendar ni sida uribasi kari numit taba kari harau kumai leba haibadu calendar sida ubu phongbiragani aduga aikoina masidaida plus thaba button ama yawse click tawbiyo aduga sida January February March April May June July August September October November December direct month to khanba yabagi khudung chaba ama yauri daida ada aikoina 2023 gi December ni 2023 gi April chakki hai target April nambiro April lae masini 2023 gi calendar se aduga masi calendar se yauri basi makhada tatnaba dashboard tatnaba haibasida khoigi tatnaba numi thasi maikai nupa nupi paknaba haiba chingba laisa laijau sum tabage phal usek lo khoi sabage phal asina chingba mayam yauri aduga dashboard nambiro dashboard ta kai yauri hakana calendar yaure holiday list yaure holiday list namjare masida 2023 gi holiday list ni 2022 gi yenge haita 22 khanbi gadabani 23 yenge hakana 23 khanbi gadabani adu 23 da set tawra thame by default ta aduga sida rashifal 23 gi rashifal mathakta 2023 gi rashifal ni sida uribasi masi akoi uribasi Bengali script ni back masatke aduga rashifal important days tanaba harau kumai aduga setting rating and share about us privacy haibising si yaure aduga sigi setting da sanglaga akoina Bengali script khangdaba ka usingna maitai mek khanbi bi or natra English khanbi bi script ahum de ibani masi calendar sida aikoigi maitai mek khan targadi hojik maitai mek khalle calendar namme hojik maitai mek script loi la calendar se aduga aikoigi se maitai mek ta tanaba sing su maitai mek loi on gre aduga rashifal ju maitai mek loi on gre 2023 hojik akoina Bengali kano maitai mek script khan gi bagini amuk setting da nambiro English script khanbio adu itargadi back hojik tanaba English ta loi lae adagi rashifal English to ni ire akoina maitai mek amadi Bengali script khangdaba madu makoina mu English na ithoga line khangba yabagi mongda yaure aduga calendar dasu aikoigi hida uribasi English na loina onthorani magi script singje aduna masigi calendar sida yauribasi maitai mayek Bengali amadi English ni maram masina masigi calendar asi adum sizinaba nungaina ai mota di khalli adu mayam su masigi calendar si sizinabiyo amadi nungai ti habado feedback pibiro adom gi feedback tu matung ina mathang version da upgrade tawba khotpa
ꯑꯃ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯌꯥꯝ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯕꯤꯌꯨ ꯗꯦꯁꯕꯣꯔꯗ ꯆꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯦꯠꯇꯤꯡꯗ ꯃꯥꯒꯤ ꯊꯤꯝ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯁꯤꯗ ꯗꯥꯔꯛ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯂꯪꯈꯠꯄ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯀꯥꯡꯕꯨꯒꯤꯗꯤ ꯁꯤ ꯗꯥꯔꯛꯇ ꯅꯝꯕꯤꯌꯨ ꯅꯝꯕꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯀꯦꯂꯦꯟꯗꯔꯁꯦ ꯗꯥꯔꯛ ꯊꯤꯝꯁꯦ ꯗꯥꯔꯛꯅꯤ ꯑꯗꯣ ꯁꯤꯗ ꯎꯔꯤꯕ ꯀꯦꯂꯦꯟꯗꯔꯁꯦ ꯗꯥꯔꯛ ꯊꯤꯝꯗ ꯎꯕꯅꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯝ ꯃꯤꯠ ꯏꯪꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯊꯛꯀꯠꯄ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯗꯥꯔꯛꯇ ꯊꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯌꯦꯡꯕꯗꯁꯨ ꯃꯤꯠ ꯊꯛꯀꯠꯄ ꯈꯣꯠꯀꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯗꯥꯔꯛ ꯊꯤꯝꯅꯤ ꯑꯗꯨꯒ ꯁꯦꯠꯇꯤꯡ ꯅꯣꯔꯃꯦꯜꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯖꯈꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯎꯔꯅꯤ ꯃꯁꯤꯅꯤ ꯗꯤꯖꯤꯋꯥꯜ ꯗꯤꯕꯦꯂꯞꯄꯔꯅ ꯄꯨꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯗꯤꯖꯤꯇꯦꯜ ꯀꯦꯂꯦꯟꯗꯔ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯝꯃꯨ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ